Imphal the pangthokkadouriba G20 summit ke mangoinana Imphal manung nanna thambada mateng oinabagidamak Mahut Minister Yumnam Khemchan Bharatiya Janata Party Manipur Pradesh State Unit ki President Adhikari Mayum Sharda MLA RK Imo KH Ragumani yauna thaupuba kaya amati tongan-tonganba mandalgi miyoi singna saruk yaduna sit singbagi thauram pangthokkadouriba Thauramadu Kumadi Lenina Mahut Minister Y. Khemchan hai 5-star hotel fauba Lazadaba State Asana Lajariba Resource Karana G20 Summit Po Shinanaba Kongthang Lodiba State Asigi Chief Minister Bu Thagatle G20 Pangthokpana Malimgi Lamkoiba Sing Lakbagi Changsu Henga Thalagane Miyamna Yumdagi Amot Akai Sing Adu Lambi Mayai the Hekta Hundokpagi Hainabi Asisu Thadoksi Miyam Puna Wakal Taminaduna Luna the Labor Lamdamama Ohensi Haiki of India ne hainarimni sagi Manipur se Manipur ki phajaba nanba magi weather isona piriba mayam sigaluna na ikona nalan bataragadi foreign kanogi delegate mayam dugi message am gakchala kana Manipur se koi be abal abdi haragadi ultimately koi kanogi tourism sector si koi income hangat batabani aduna ai koi khudibak lu lana lainaba lambi da yum da chaba chaki ari me langthok pibagumba I did heck lock talk with the Noitaba, municipality, Amor Pashing, they are all human. Boys being Altani. I think among Balang Topiba, Tuan means you may am a sarcasm in the Silaka and the Tami, Yum the Amor Palakanaba. Yum the Lakol and we begin motor solo told Topida positive. This is we feel very unfortunate. Machi Tobigano. Sit sengbagi Thauramadu Kumadi Lenina BJP Manipur Pradesh ki President Adhikari Mayum Sharda hai G20 Summit pangthokkadouriba sigamadi Lenina Pak Sanna sit sengbagi thabak asi chathabane India ke Prime Minister ki midyang makhada su leibag sibulu nana thamnaba kan honarakle midyang sanba Prime Minister sibu thazaduna malem gi matik mayai leiraba leibag kun na saruk yaduna Manipur da su pangthokkane masigi manung chana Business Summit kumba Thauram Singh paikhatuna lamda masigi miyambo lalol itike lamda su hena chokolak pangamgani thazai haike program sige koi Manipur da pangthoi besigi main noiba aikoi ge pandam di kai noi ba koi ge semilon phagaran ba kai do ba besi am darkar lai aduna ngasi Manipur da lakadoriba mapan gi country gi leaders sing tongan da businessmen sing tongan land expert sing me ama gagla kan Manipur da visit tawraga aduguma Manipur da summit ama tawgadori Manipur sarkar ga Manipur dengan si adugumba G20 ki program lakpaise Manipur ki Chief Minister oibiribasi N Biren Singh gi sarkar na ngasi paikhalaiba thabak sida Prime Minister Narendra Modi ji na penbira kanda ngasi ekoi da so haiba saruk se thunga ini ana ngasi Manipur sarkar na ekoi gi world da ekoi gi amatta ngaiba adugumba tongan ba tourist playlist kya adugumba semgatana ngasi paikhala west sida ngasi di mapan gi miyoi jing do la kanda adugumba jaga singsi makoi loina mak visit tawdori bani visit tawraba matungda aikoi makoina visit tawba lakpa kanse sida Manipur gi lairiba koi praja puna mang Manipur se karamba lamdam no Bharat ki manungda Manipur si karam haina leiba state no haibase masi utpangamna na bane ko ngasi Swachh Bharat mission